ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ UNLF ꯃꯦꯝꯕꯔꯁ 9 ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯦꯟ ꯗꯤꯃꯥꯔꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯨꯕꯅꯤ ꯍꯥꯏꯕ UNLFꯒꯤ ꯃꯦꯝꯕꯔ 9 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯑꯇꯥꯡꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯅꯤꯡꯊꯧꯖꯥꯎ ꯆꯍꯤ 23 ꯂꯩꯁꯥꯡꯊꯦꯝ ꯅꯣꯡꯄꯣꯛ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯊꯤꯡꯒꯖꯤꯠ ꯆꯍꯤ 23 ꯊꯣꯡꯒꯥꯝ ꯈꯥꯉꯥꯛꯄ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯖꯇ꯭ꯔꯥ ꯆꯍꯤ 45 ꯊꯤꯌꯥꯝ ꯅꯤꯡꯊꯧ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯉꯣꯆꯥ ꯆꯍꯤ 43 ꯑꯀꯣꯏꯖꯝ ꯊꯧ ꯄꯥꯡꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯊꯣꯏꯕ ꯆꯍꯤ 23 ꯊꯣꯡꯅꯥꯎꯖꯝ ꯁꯨꯒꯨꯅꯨ ꯉꯥꯛꯄ ꯑꯦꯂꯥꯏꯁ ꯗꯥꯏꯐꯕ ꯃꯩꯇꯩ ꯆꯍꯤ 23 ꯉꯥꯁꯦꯐꯝ ꯅꯤꯡꯊꯧꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯔꯣꯃꯤꯌꯣ ꯆꯍꯤ 90 ꯑꯃꯗꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯉꯥꯟꯕ ꯑꯦꯂꯥꯏꯁ ꯗꯤꯌꯥꯅꯟꯗ ꯁꯤꯡ ꯆꯍꯤ 28 ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏꯗꯒꯤ AK-47 ꯔꯥꯏꯐꯜ 3 AK-56 ꯔꯥꯏꯐꯜ 2 M16 ꯔꯥꯏꯐꯜ 1 9mm ꯄꯤꯁꯇꯣꯜ 1 ꯀꯥꯞꯄ ꯌꯥꯔꯤꯕ AK-47 ꯃꯔꯨ 198 ꯀꯥꯞꯄ ꯌꯥꯔꯤꯕ M16 ꯃꯔꯨ 10 ꯀꯥꯞꯄ ꯌꯥꯔꯤꯕ 9mm ꯃꯔꯨ 15 ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 13 ꯅꯝꯕꯔ ꯊꯥꯗꯕ ꯐꯣꯔꯆꯨꯅꯔ SUV 4-wheeler ꯒꯥꯔꯤ ꯑꯃ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ PLAꯒꯤ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ PLAꯒꯤ ꯀꯦꯗꯔ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯞ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤꯇꯣꯟ ꯁꯤꯡ ꯆꯍꯤ 18 ꯀꯧꯏ ꯍꯥꯏꯔꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯉꯔꯥꯡꯒꯤ ꯐꯣꯟ ꯂꯥꯛꯈꯤꯕꯗꯨ ꯊꯃꯣꯏ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯐꯣꯟ ꯑꯗꯨ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯊꯥ ꯀꯌꯥ ꯋꯥꯅ ꯄꯩꯁꯥ ꯃꯁꯤꯡ ꯁꯨꯕ ꯉꯥꯏꯅ ꯇꯨꯡꯁꯤꯟꯖꯔꯛꯈꯤꯕꯗꯨꯅꯤ ꯑꯩꯗꯤ ꯍꯦꯛ ꯑꯆꯧꯕ ꯃꯥꯂꯦꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯋꯥ ꯉꯥꯡꯕꯅꯤꯅ ꯂꯥꯞꯅ ꯏꯃꯥꯅ ꯐꯝꯅ ꯆꯤꯡꯁꯤꯜꯂꯒ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯦꯛ ꯁꯦꯡꯅ ꯀꯥꯞꯄ ꯌꯥꯕ ꯐꯣꯟ ꯑꯁꯤ Samsung S23 Ultraꯅ ꯑꯣꯏ iPhoneꯁꯨ ꯂꯩ ꯑꯗꯨꯕꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣꯗꯤ ꯂꯥꯞꯅ ꯀꯥꯞꯄ ꯆꯤꯡꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯥꯡꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯣꯟꯅꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯋꯥꯀꯠꯂꯨꯅꯤ ꯍꯥꯏꯅ ꯗꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯂꯤ